Singhatari pamlandang isunema ilang umana singatari pamlandang kunam ilipari ay kunarapulaw tari pamalay singa sinutari pali ay kunatari ilang udaw to singay manawang sunong ng ilinga sang padong ng hikupli nga lang utaw hituralay misipong tari padong na kunagin inga sikoro ng kunang tari pamalay sunikoy nilang dang o hipalay misipong dikoro nilang lang pupuy simulay kunang His name was I Mumang Yaman Nai Super Tari Palm, Hitaman Samadi Pan, Takolang Obi, Hosing Tari Palm, Love Singing, Hitari Sinzana Tari Palm, Laguna Quadrum, Homer Manasi, Tari Palm, Licing out to you like me. Hibila Miski, no Tari Palm, Love Singing, Hibila Sing, Palm, Love Down, you like me. Hami Magimana, no Tari Palm, Love Tari Palm, Licing, Sing Tari Palm, Malak, you like me. Hit to me, man, one sooner. Inga sama Yakaraba numit yamasida aikogi thoina present tawba putokadoriba yaisnagi akogi yatha thongi thoramasida sere web series asigi role lobiriba masigi lebirakliba aduga akogi tonganba invitees hama matada aina ikai kono usabagadorina iko nona khuramjari aduga masigi akogi lebirakliba mayamsigi maraktagi akoina putoksakadoriba web series sigi akogi Mapagi sektam langbigadoriba Ulysses amasung mamagi sektam langbigadoribi Pulka ani bo koina masigi mayai tanggal lengkhat piraknabagi damakta kausumjari ikai kundarbi ani bo lengan pi yambi nabagi damakta kausumjari yang mikrabagi matunda pagi ngasigi games oina lebira sharma sumedang animangna akoi candle lighting amtang tawbinabani sinjari aduga koi kanabomba amana candle lighting tawbasita mateng pangbinaba amtang lengsin biranaba haijari Challenge ये तो तुम याद है ना इन सब
ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯁꯛꯇꯝ ꯂꯥꯡꯕꯤꯒꯗꯧꯔꯤꯕ ꯌꯨꯂꯥꯏꯁꯤꯁ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ 5 ꯇꯔꯥꯗꯪ ꯍꯥꯏꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ. ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯀꯥꯏꯀꯨꯝꯅꯕꯨ ꯎꯠꯆꯔꯤ. ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯌꯥꯏꯁꯅꯥ ꯍꯥꯏꯕ ꯋꯦꯕ ꯁꯤꯔꯤꯁꯀꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯌꯥꯏꯁꯅꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯂꯣꯏꯅꯅ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯔꯤꯁ ꯑꯁꯤꯗ ꯊꯧꯗꯥꯡ ꯂꯧꯕꯤꯒꯗꯕ ꯑꯥꯔꯇꯤꯁꯁꯤꯡ ꯄꯨꯝꯅꯃꯛꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯖꯤꯟꯖꯔꯤ. ꯑꯗꯨꯒ ꯃꯊꯪꯗ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯔꯣꯜ ꯂꯧꯕꯤꯒꯗꯧꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜꯀꯥ ꯇꯔꯥꯗꯪ ꯍꯥꯏꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ. ꯏꯔꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯃꯗꯤ ꯕꯥꯏꯇꯤꯁꯁꯤꯡꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯏꯁꯅꯥ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤꯒꯤ ꯊꯧꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯗꯨꯒ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄꯁꯤꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯦꯟꯁꯤꯟꯖꯒꯦ. ꯊꯣꯏꯗꯤꯡꯖꯝ ꯊꯣꯏꯊꯣꯏ ꯇꯣꯝ ꯃꯈꯥ ꯂꯩꯀꯥꯏ ꯃꯃꯥꯒꯤ ꯃꯤꯡ ꯆꯤꯡꯖꯝ ꯆꯟꯗ꯭ꯔꯀꯂꯥ. ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯒꯤꯗꯃꯛꯇ ꯃꯇꯝ ꯁꯥꯡꯅ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯔꯦ. ꯏꯗꯣꯔꯤꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯃꯤꯟꯅꯁꯤ. ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯃꯥꯅ ꯅꯥꯕ ꯍꯧꯖꯤꯜꯂꯛꯄ ꯃꯄꯥꯟꯂꯣꯝꯗ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯪ ꯂꯩꯍꯧꯕꯗ ꯃꯄꯥꯁꯤꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯧꯁꯤꯜꯂꯛꯄ ꯃꯥꯅ ꯑꯃꯨꯛ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯇꯝꯒꯗꯕꯗꯨ ꯌꯥꯗꯕꯗꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯃꯥꯏ ꯋꯥꯔꯤꯁꯦ. ꯑꯗꯨꯕꯨ ꯃꯁꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯐꯣꯡꯗꯣꯛꯄꯗꯤ ꯍꯩꯖꯗꯕ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯌꯥꯏꯁꯅꯥ ꯍꯥꯏꯕ ꯁꯤꯔꯤꯁꯁꯤꯒꯤ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯕ ꯃꯌꯥꯝꯗꯨ ꯐꯣꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣग ꯑꯃꯁꯨꯡ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯣꯏꯅ ꯏꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯦꯡꯕꯤꯔꯛꯄꯗꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤꯅ ꯈꯟꯖꯩ. ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯍꯦꯝꯆꯥꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕꯤꯅꯅꯕ ꯀꯧꯁꯤꯟꯖꯩ. ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ-ꯑꯅꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯌꯥꯏꯁꯅꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯊꯣꯏꯅ ꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯌꯥꯏꯐ ꯊꯧꯅꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯦꯕ ꯁꯤꯔꯤꯁꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯃꯗꯤ ꯗꯥꯏꯂꯣग ꯑꯏꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯋꯥꯐꯝ ꯈꯔꯇꯪ ꯊꯝꯖꯒꯦ. ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ. ꯀꯔꯝꯕ ꯄꯨꯟꯁꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ. ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟꯗ ꯗꯥꯏꯂꯣꯒꯇ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯂꯥꯏꯕꯗꯤ ꯑꯣꯏꯗꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦ ꯊꯣꯏꯁꯤꯁꯨ ꯃꯥꯁꯦ ꯋꯥꯔꯤ ꯂꯤꯊꯣꯛꯄꯗꯁꯨ ꯈꯔ ꯍꯩꯖꯗꯕ ꯑꯣꯏꯕ. ꯑꯗ ꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯈꯔꯁꯦ ꯃꯥꯅ ꯅꯣꯠꯕꯨꯛ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛ ꯑꯃꯗ ꯃꯥꯅ ꯏꯁꯜꯂꯒ ꯍꯧꯈꯤꯕ ꯃꯥꯅ ꯈꯪꯖꯕ ꯅꯤꯡꯁꯤꯡꯕ ꯈꯔꯁꯦ ꯏꯔꯒ ꯑꯩꯈꯣꯏ ꯗꯥ ꯍꯣꯡꯉꯣꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯤꯀꯤꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯁꯨꯃꯣꯜꯒ ꯑꯗꯨꯒ ꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯇꯣꯔꯤꯁꯦ ꯄꯥꯔꯛꯑꯀꯥꯟꯗ ꯋꯥꯔꯤꯁꯦ ꯁ꯭ꯇꯣꯔꯤ ꯑꯣꯏꯔꯝꯗ꯭ꯔꯦꯕ. ꯋꯥꯔꯤꯁꯦ ꯄꯥꯅꯤꯡꯉ ꯄꯥꯔꯀꯥꯟꯗ ꯁ꯭ꯇꯣꯔꯤ ꯑꯣꯏꯔꯝꯗ꯭ꯔꯦ. ꯀꯔꯤꯅꯣꯅꯦ ꯄꯤꯔꯝꯃꯤꯁꯤꯕꯣ ꯑꯩꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯄꯥꯏꯌꯦꯕ ꯑꯩꯅ.
पार्क से वाली चीज मखा से का ने याम इंटरेस्टिंग और खरा याव पाई ता मरम दि ओ अइनो पाले स्टोरी नत्रे ना मसिदि पुंसी वारी ने दुई तारा गदि ओ सिनि सिनि याम जे अइना लॉक्सन जरा का नाइ तारे इरमि बदो अदैना का कॉल अमुक तवे कोई इचे थोइदा हाइ तारे कॉल तौर का वारी साने जरा इरम दबा थमोइ द लइ नो म्याउ जु लइ अदु हारि मसिदि कोई एपिसोड 9 ना पुथो का का म्याम म म्याम का उन जगनी हाइ थाजब लइ मरु ओइना हुजि से स्टोरी से थीम से अगर ताकत अहम थोड़ा थमी ताकत अहम थोड़ा थमी अहम ताकत सिना नसाई अखोगी चेगी लेखिद्रबा हाइ तारे इमा सिना लोबिरम थौदांग सिदा डेडिकेट तौब ताकत अमा अदुगा अनि सुबक ताकत सिदा खरा साफारगद्रा पुसी खरा नुवायगद्रा खल्लुरकानसिदा और क्लाइमेटिक लाक्तुने पोचे कई कांदा अखोगी चेगी नावपासे लाई तौसलकदुनि अदगी याम मरुब थौदांग युमसिद याम मरुब थौदांग लरम इमा सिसु नासिलकदुरि सिगी अनाबसे पुना बहनरप लायम मसना बहनरप नावप लाइ तौसनना बहनर लाइ तोमपगी प्रोग्राम अदगी इसी सिसु मागी नर्सिंग जे तमबगी एजुकेशन जे देसिदा फोकस तौब ngमक्तब युमगी होरि थबक मैम सि मसागी इमा सु लोबिरम थौदांग मैम सि मेकना बहनरप थिंगगी प्रॉब्लम मैम अदो मसिगी कोई इचे इमाना पाजरम नर्स तुदी ओरगसु इचेना ngसाई मागी पिरम वारी सिदा मनिंग इरमे अरोइब लाइन दा इरमे इमागी दमक्ता अना कइनो खरदि तौनिंगी सोना चांतिरेगदि तौबो बोइ जगे लाइन इरमे अरोइब सिदा पाजर सिदा अदो मसी याइको थौनी तौरिबा वेब सीरीज से यासना से मसी से इचेना इमागी फमदा कचबा अमदी तौनिंग खरा डेडिकेशन खरा तौगी अहम खोंथांगी हाइबो फमसिमा आई थंजगे दुगा लेबिरिबा डायरेक्टर अदगी क्रू आर्टिस्ट मेंबर पुरमक यामना थवा यामना होनबिरगा इचेगी मंगलान से अमुक्तंग मंफावना हनसी हाइदना मैम थंजगे दुगा मरोइना आर्टिस्ट सिंगदा आइगे सेनियर आर्टिस्ट सिंग जुगावरी इसन सिंग जुगावरी मरो उपास सिंग जुगावरी हाइजनी बगी हारिबो फिल्म से वेरी सीरियस फिल्म लौगदोरिबा कैरेक्टर कुंगदोरिबा रोल सिंसे तराइबो अमत यावबी कितन हेंजन लुबदा कितन सोइखिबदा मसागी असेंबो वारी बिना बरो कुंकाय काय दो लेबिना साइ साना एक तौजरको मतमदा तौबिरको मतमदा कितन सीरियस बना खनबिरगा आइना सागदो लिबसा असेंबो पुंसी वारी को आइना कुंगदो लिबसे असेंबो थोखिबो थोगो हाइसे वखलदा थबिरगा कन्सेप्ट लेबिरकांदा फिल्म जे तौबियो माइ पाकना पुनमो पुनमसी सोरदा खुरमिनसी हाइदना एजनजगे थैंक यू थाजबजरी हेमचम ओइबदा अखोगी ngasi थोरम मसिगी लोइसुलको ओइना प्रोग्राम असदा लेंबिरलिबा अखोगी आर्टिस्ट सिंग अखोई हुजते नाउ हेमचम सो हाइबिग्रे अखोगी गिदी इसा इमो हाइतारा थोइना पामदना थोक्तरिबा सेरीज असदा मयाम संगना थवाई हक्सांग याउना होनमिनरगा माके अपामबसे अखोई मयाम संगना होनमिनरगा मा तसी अदुगा मसिगी प्रोग्राम सिगी लोइसुलकदा अखोइना हावबो हावतबा मयामगी तजितंग चामिनरगा सेम सारी रोंदा अखोई माइ ओसिलगा अखोई चामिनरगा अखोई ngasiगी प्रोग्राम असि लोइसुलजरसे
ꯐꯤꯖꯣꯜꯁꯦ ꯑꯃꯗ ꯍꯦꯟꯅ ꯁꯨꯡꯁꯦꯠ ꯁꯦꯠꯇꯦꯕꯀꯣ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯁꯨꯝꯂꯝꯗꯧ ꯂꯩꯔꯁꯨ ꯍꯣꯡꯗꯣꯛꯇꯅ ꯊꯨꯝꯗ ꯑꯗꯨꯗꯨꯅ ꯇꯧꯔꯒ ꯂꯧꯋꯦꯕ Ni kai sa mai tafi nuna amma ya wa kula da yawa da